Paunil Khon Pausina Fongli, Arambai Tingolna Thagatpa Fongdorakli, Mapung Pau, Manipur Circle, News Ki Maikai Degi Paudam Jari, Manunga Warol, State Government Assembly Gi House the Cookie Militant Singisu, abrogate Toba Haina, pass Tobiduna Central Government the Taksingani Haina, Miyangi Kolau, Tabi Vegidamakta Arambai Tingolna Nungaiba Amadi, Thagatpa Fongdoksari Haina, Arambai Tingol Gi Maikai Degi Thokpa Zerol Amana Fongdorakli, Zero Laduna Makha Taraduna High Center Gi Home Minister Amit Saha Border Fencing Amadi FMR Gi Laurak Lipa Thodang Asisu Thagatli Luinana Hojik Yamna Maru Oiriba NRC Amadi Illegal Cookie Immigrants Sing ST Listagi Lauthokpa Luinana Border da Assam Rifles Natana Atopa Central Force na Ngakhan Bayauna Point Ahom Asisu Assembly House da Putoktuna Fast Tobirabadi Miyamna Soidana Penagani Haina Arambai Tingol Gi Maikai Degi Thokpa Zerol Aduna Makha Tana Fongdorakli Kanglei Paki Mera Pause Degi Laukhatsaki Speaker Gi Ruling Bu yaningdabadagi House da Sarangnaba Thoraktuna Congress MLA Sing House Dagi Mapan Thokre Mapung Warol Pathoksari Ngasi Manipur Legislative Assembly Nungtil Gi Session da Business Ki Agenda Ama Oina Speaker na Private Member Resolution Laukhalakpa Matamda House da Sarangnaba Thokpadagi Congress Ki MLA Sing House Dagi Mapan Thokre House Ki Business Ki Matung Inna Speaker na Agenda Number Taruk Private Member Resolution Laukhalakkibaga Loinana MLA Laisio Kaisingna NRC Gi Matangda Bukhalakkiba Private Member Resolution Adu MLA na move taunaba Speaker na Khanghalakpa Matamda Opposition Gi Maikai Dagi MLA Keranjit na NRC Gi Matangda Bukhalakpa Asi Yamna Fai Aihak tu Sawali House na pass taunaba Honasi Aduga Congress MLA Marina Bukhatkiba demand sing adudi Amata Yaubiraktre Masi Karigino Haina Hangnakhi Tanzaduda MLA K Begachandrana Opposition Gi Maikai Dagi Bukhatkiba Private Member Resolution Yauruktriba Asi Karamba rules ki matangda haptribano Aikoi si House ki member ama natrabara Aikoi ki hak matliba karigino haina Speaker da hangki Maduda Speaker na adom senior member amane haina hairakpa matamda Senior member haibasi karino arthana karino haina hangnakhi Madudagi House na sarangna bathoki tungda Speaker na sarangna badu Phatharaba matungda MLA Laisio Kaisingbu mahaki wafam thamnaba Speaker na ayaba pikhi MLA Kaisilo Kaisingbu mahakim wafam House ta thamba haurakpada Congress MLA Sing House dagi mapal thokhiduna Speaker gi ruling bu yaningdaba phongdokre hairi